Kumza ing lising ama jama panyangkai mapangi October 12 da Chinese TROOP-SINGNA LADHAKH Indian Police Singda nongmaina kapsin laktuna amadi grenade langsin laktuna CHATTHARAKPADA attack da India gi thauna faraba police personnel tarana thawai katkiba thokdok adubu ningsingduna chahi kudingi CHATTHARAKPA Police Commemoration Day gi thoram Kaksing District Police na sinduna SP Kaksing gi office complex da Pangthok-Khre Police Commemoration Day 2024 gi thoram aduda mathau pangthokpada LEIKHIDRABA Kaksing District ki manungda Police Personnel Taret Mayang Lambam Chauba Deputy SP Apokpa S. Rosaraj Kaksing Moirangthem Laikai Huining Sumbam Lukhoi Rifleman Apokpa H. Tomsau Kairak Mamang Laikai Naurem Kesho Constable Apokpa N. Achau Kaksing Mayai Laikai Yaikhom Pareng Sapam Rajkumar Constable Apokpa S. Nabakumar Sugnu Mayai Laikai Chongtham Risikanta Apokpa CH Santi Thongnauzam Mamang Laikai Maibam Kanta Kumar Apokpa Maibam Lukhoi Tejpur Makha Laikai Mayang Lambam Shyam Kumar Apokpi Kainatombi Kaksing Khongnang Mari Fangbagi Photo Singda SP Kaksing TH Vikramjit MPS na luchingduna police officer sing police personnel sing amasung imung manunggi miyoi singna hailei katpa amasung laibak asigi oina mathau pangthokpada LEIKHIDRABA personnel sing khudingmaki mafamda general salute piduna ikai khumnaba Utki Kaksing District ki manungda leiba mathau pangthokpada LEIKHIDRABA police personnel taret ki imung manungda District Police Kaksing gi maikaidagi achamba khudolpot amamam tamduna ikai khumnabasu utki Thauramadu Additional SP Operation Binoy Chingtham Additional SP LO A Romendro SDPO Kaksing Premjit SDPO Sugnu Suresh Anthony CDO Kaksing Unit ki OC amadi Kaksing District ki leiriba police station ki OC singsu saruk yaki Bazu, sas! Sasanda. Nanti.